Drug Naikoi ki khunai the PIRIBA CHEITHENG ase ekhoi punna THENGNAMINNADUNA drug free Oiba Manipur ama Oihallasi Haina Manipur ki Chief Minister Nongthombam Biren Phongdokkhre. Manipur Police Department ki Narcotics and Affairs of Border Sinduna International Day Against Drug Abuse and Illicit Trafficking Mari Lainana Chief Minister Bangalore Mamang ki lamthakiba White Rally ama Mari Lainana wafum ase Chief Minister Nongthombam Biren Phongdokhibani White Rally lamthaki thoramadu Mari Lainana Chief Minister Nongthombam Biren hai kumjali singa mga chamapan mari futaragi matamdadi Manipur drugs chenabagi mi masing ase suki matik wangkhalaki lambi sorokta drugs chenaba naha kaya ma yengba yamna nungaitaba mawongda leiba fawba thengnake drugs chenaba missing hengalakpaga iroina na HIV/AIDS nabagi changsu wangkhalaki matamadu oikiba fibamadu makha samtharaktuna ngasigi generation fawbada drug na naha kaya gi punsi manghale oirakliba fibamasi thingna ba lengak asina kumjal lising ani ka tarani pandagi drug amadi poppy plantation gi mayokta war on drugs campaign chathaba hauki War on Drugs campaign ki manung chana Manipur gi chingi lam kharada pakshana tharamba popi pambi sing Manipur police na maru phangna mang takhan ke driver sigi makhada drug manufacturing unit kya thugai bata natana drug lalon ba sing logi matungina faraga cherak pi ba hauke maduda lupa crore gi senfam oigataba drug samadi nisag mari leina ba polom kya police na fagatuna logi ba proceedings kya chathari Manipur se Southeast Asia gi transit corridor ma oibata natana Golden Triangle ga suyamna naknaba maramna drug lalon ba singna drug amadi atopa nisa gi polom sing puthok pushin tawbada khwaidagi arrival route ama oiri Adubu lengaras na chahi kharagi mamangdagi chathrakhiba war on drugs campaign asina sida hana mayuk naramba drug problem adu khara hantharakpagi mami taba horakle police na satakhiba drive singda drug lalon ma kaya ma faduna maralgi matungina cherak phanghan ba yaukre kaya ma legal proceedings sathari lengana changsilakliba war on drugs campaign mai paklakliba asi lamdam asigi prajamia amadi CSO singna pirakpa support adu mai pakpani miyamge support yautana war on drugs campaign mai pakpa oithokloi Tampaki mafam sing dadi drug ki problem asi ayamana control tawre haina tawba yare lawba yare chungi mafam sing da satellite mapping gi mateng na kupna survey chathari chahi kharagi mamang da chatharamba poppy plantation gi chang ado ngasi ga yengna bada cha da yankhai humpu de hantharakle masimak yamna afaba khudam amani haina lawi drug nei ko gi khunai asra PIRIBA CHEITHENG ase khoi punna khangminase isagi oijava khara ki tamak drug lalonduna amadi poppy thaduna inkhalak livana ha ke agi punsi manghan bhai basi mi oiba khunai gi yiknabane haina lawgani maramadun street asi drug free oihanbada Thodang lobi riba prajamia amadi agency pumnamak amato oina lepinaduna lamdam asi tangdu leita ba drug ki problem leitaba street am Oihallasi Haina makta makhata na Phongdokkhre Asidi Manipur State Police ki effort Prajamayam gi village chief singi aduga singda leriba singi silnau singi support aduga tampak leriba civil society organization ima mera paibi mayam gi support gi Manipur drugs karbar gi thabak si kharagai andhara hai loina poppy plantation chu ekoi kainogi phigi satellite mapping da pena check tabu matamda around 56% handle pagi mami pena tai aduna ai ngasi sukuma world drug anti pagi drug abuse singi mayok ta adu illicit drugs singi mayok ta ngasi world ki anti drug state rally siliba DGP police officers adu ga rally de yobi gadoliba personal punama I appreciate totally adu sigi message let the world know let the people of Manipur know ekoi drugs dagi pura thaptok pa dugumba drug haiba illegal drugs masi sinadaba masi leitaba state one PUNNA OMC haiba wapun thamaga I am giving my best wishes to all of you.